Pikliba angang amana lairik tamba hobada ihan hanbo oina A for apple B for ball haiba fawba takpinaba government ki oza laitaba state asigi manung hanjina laiba khul kaya ama lairi masida sunatana lambi thong electricity fangdabagi khudong chadaba mayok nariba KAMJONG district ki PUNOMRAM khul ki maramda paudam ama इम्फालदगी किलोमीटर मरफुद्रा मंगारोम चटलगा कामजोंग डिस्ट्रिक्ट की कसोम सब डिवीजन की मनुंग चन्ना म्यांमार गा ताइनाबा साउदर्न टांगखुल खुल सिंगी मरक्ता पुनोरम खुल सु अमनी मियोय चहुम रोमना खुंडारिबा खुल असिगी प्राइमरी स्कूल असि हानदी मथौ फजना तौरमलबसु हौजिक्ति मुटपगा पांखक ओइरी ngasi chahi tararom gi mamangda nongmakhak oza ama laklamba natana ngasi fawwa lainga ki oza ama ta laktri khul asigi headman comfort cutting na fongdorakpada khul asigi wangmada kindergarten fawwa tamhanba ngamdaba mama mapa kaya ama leiri masida sunatana khul asigi multipurpose hall amasu saba hauramlaga chahi amagi mamangdagi leptuna laikre haiba sing asigi matangda lainga ki mityeng changbinaba headman asina appeal tawrakli hanadi si function maintenance phajana tawrambani angang sing nursery panda like ta mangamdaba ko koi mama mapa manakta like kidoba angang sing si koi hanadi function phajana tawrame hojikti asi koi ojasu chahi manga tarasi lakpidre aduna koi khunjigi contribute hai batare koi angang sing khara like college macha sing de koina contribute to holaga koina angang macha sing si khata manlambani adu ekoina asisu yam kuina kano to ba function da ngamdre angang nursery am piklaba A for apple B for ball haibasi pau takna ba oja pau su lakhan bi ba laktre aduna si lakhan bi na ba government side lomdagi asisu pamche Nakalamaromda punoram khulga thangnana laiba kangkum thana hairiba khul asi Manipurda ningthau palingai matamdagi puwariga sagona duna lairaklaba khul amani khul asigi headman S Peter na khul asi tamna laknaba lambi asi PMGSY gi road ni adubu lambi asi kaklam laga singling fawwa chairam davana nongzu panthadadi motorable oide ana ayek yawrakpa matamda sagai shaduna puthorakpa mathau tari khul asigi PSSC su mathau ningthina tawtre khul asigi primary school su khunja mayam khainaraga kacha building amadi leire khul asigi chawkhat thorangda ngasi fawwa lainga ki mateng phangri haibada haimanba thokloi haina mahakna makha tarakli khara amana kanya khara amana popi thage hena lae adubo area asigi ningthau mayam na thaba yade adudi mesidi Christian compound ni Christian area ni aduna thaba yade haina makhuibo changhandra thade maru ena lampi si tawbiro aduga ekhuigi maklang river da kangpat kamjong phauna ba ekhuigi thong se bridge se leidri madu leirabdi ekhuigi damakta yamna khudong jare huji kamjong da ekhuigi district headquarter ama oibinina masigi thong si sadaba yade aduna ekhuigi lambi siso ekhui huji chatna ba ekhui singling tawbiyo haiba PMGY ki lambi ni aduna hujik singling oina su tawbiram labdi phagdabani Myanmar ga lonaba punoram amadi kangkum khul yauna southern tangkhul gi khul taramathoi pullaga semba border area fraternity association bafa gi chairman S Bijoyna fongdorakpada khul taramathoi asigi main source of income di jhum cultivation na oiri khul sing asi hana horticulture crop sing marang kairam labasu laina tina lakpadagi senthok lambi shu hanthakre hairiba khul taramathoi asigi PMGSY gi lambi ani lei punoram tu wangli haiba ama bungtung tu kangkum haiba amaga
ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯅꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯃꯇꯝ ꯑꯁꯤ ꯆꯍꯤ 5ꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯔꯤꯁꯨꯕ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯐꯥꯎꯕꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯆꯥꯗ 90 ꯈꯛꯇꯃꯛ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯅꯣꯔꯝ ꯇꯨ ꯋꯥꯡꯂꯤꯒꯤ ꯂꯝꯕꯤꯗ ꯑꯁꯥꯡ ꯈꯨꯂꯦꯟ ꯐꯥꯎꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯀꯤꯂꯣꯃꯤꯇꯔ 2-3ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯕꯨꯡꯄꯨꯟ ꯋꯥꯡꯂꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯃꯥꯔꯀꯦꯠ ꯐꯥꯎꯕꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯕꯤꯖꯣꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯕꯐꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯎꯠ ꯇꯥꯡꯈꯨꯜꯒꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯀꯣꯔꯅꯔ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤꯅ ꯑꯍꯥꯟꯕ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯤꯡꯉꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤ ꯐꯖꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯋꯥꯕ ꯌꯥꯝ ꯑꯣꯏꯌꯦ ꯉꯁꯤ ꯑꯩꯒꯤ ꯕꯐꯥꯗ ꯂꯝꯕꯤꯁꯤ ꯐꯠꯇꯕꯗꯒꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯔꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯁꯤ ꯑꯅꯥ ꯈꯪꯗꯦ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯅ ꯑꯁꯨꯝ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯔ ꯂꯥꯛꯏ ꯑꯗꯣ ꯉꯁꯤ ꯕꯣꯡꯗꯨꯡ ꯇꯨ ꯀꯥꯡꯒꯨꯝ ꯊꯥꯅꯥ ꯑꯗꯨꯒ ꯄꯨꯅꯣꯝ ꯇꯨ ꯋꯥꯡꯂꯤ ꯚꯤꯂꯦꯖ ꯃꯁꯤꯒꯤ PMGS ꯔꯣꯗꯁꯤ ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯒꯣꯔꯃꯦꯟꯅ ꯊꯥꯕ ꯃꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ PMGS ꯔꯣꯗꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯗꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯅ ꯊꯕꯛ ꯇꯧꯕꯤꯗꯦ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯁꯥꯏꯈꯣꯝ ꯔꯨꯕꯦꯟ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ